अहमद मैं तराम नौसरी लोनना चैनल से थागदर वीडियो से मैम हंगब मरक्तगी लखोचबने मदुदे अहान ममांग वीडियो सेमे अखोगी लुहोंबगी मतांगदा अखोगी नुपी ओइबिसिंगीदा ममाना थिलक्प पोसक हाबतारे नुंगामद पोसक खर थिले हाइदन इन हाइगिबदो हाबदी नुपीजे पोकु मतमदा सेटप ममाई फनेक अदुगा नुपीजिन अहाम थागी लई सालफ मतमदा सेटखि फनेक अनिजे थिनबला एना हाइबगी अम्मा हाइखिबने अदु हारिब पोसक अनिजे करी कानबगी हाइदन मैम हांगरपने मदुगी मतांगदन इंगसी समजरिब वीडियो से याम खंगैदन समजब मुक्तिनसदे लारी खर सुम नैनजरगा अदुगा अहल खर सुम तानजरगा मयाम खुदोल तमजबने हाइदना अहामदा हाइजरी असोइबा आराम यारबस मयाम ngakpiyu haidana haijari madudi aigi ngasi ge title asda ina thamjare madudi imagi fanek amadi nupigi ahan ba lai satpada setpa fanek ki kanaba haibane fanek ki kanaba masigi matang chida imagi fanek haidana ahan ba ina haijari bje masigi matang hana phungdok sege madudi imagi fanek haibaje masi aibu pokpiba leidana madugi imaduna setpa fanek adugi matang ni fanek ase akoina adum imagi fanek poergadi karigumba aihaki laitin ge matang habi ai ko jantar gum semada adum sijine adubu khwaidagi maru oibadi kaina haba matamda ibu pokpuda set ke fanek se masine ahalaman sing habi bane madu de hariba fanek se masina akoigi jantar gumba habadi akoigi light timulai mu fattawa masigi ngakthong na bidamakta adugumba अखोइन जंत्रना मशीनरी मसीदा हापद यामना कानै अदुना जंत्र के मतंग हाइना पलाबनि ना जंत्र जे करी करी हाप दरकार लेबगे हाबगे अमा मयांग क्वेश्चन अमा मुलाकनि अदुना मदुगी मतंग नै चौरा फकर थमजरंगे मसे अहल अमन सुम हाइबिरपनि मदुदि अखोइगी जंत्र अखोइना सेमबदा जंत्र हाप या कई के हाप या हाबदा इमागी फनेक अमा हाप याय अदुगा योट मतेक अमा कोरी मतेक अमा कोरा ngौ हाइदना पाम्बी एम लेबिनि मदु मसेट अमा अदुगा कैथेल द ताबा चेगाय हाय मसी ngैजे हापगा अखोइना अंगांग सिदा सिबिरगदि तिमुलाई मु फतबदि ngakphu haidana sumaina thajana bi amale thajana bi haiji kaino habi matamda akhoi thani ge ahlaman sing na hainarambani aduga akhoi gi timulai mu gi matang haiba taraga so akhoi gi laitin gi matang da akhoi lamta thangja ama masigi wari da so akhoi henjuna ha gi wari akhoi lai fatabna tanaraga sigi bhat ki leidana sigum wari ke amasle aduga akhoi gi laitin fatabi gi matang ji mayam hena khangnarabudni ko haibidi sarunga fataba mayam laibi gi matang mayam hena khangnare adu sidigi ngakthong bi gi damak akhoi jantra bi sinabane aduna hariba फने से अदुम यारे कनागुम खरना मपागी ओइबा खुदै मचेर अमगा अदुम हामना बयावी फनेक से मागी फनेक से अदुम मचे मदुम हामने अदुना ख्वाइदगी न फबा हाइ तारगदि हजिकी आइबु पोपदा सेट की फनेक से मसी फैना हाइना बइ वाने अदुगा सिगी मतांदा अमुक आइना करिगुम वारी मो पुसनजराबदा अखोगी खोंजों वार हारिबा अदुगुम लान अमा थोकेबजे केबसिंगदा तौकेबा अदुगुम खोंजों वार से मसीदा अखोइना मयाना ngasi पाव निंगसिंगनरिबा पाउना बरजबासी हारिबा निपाजे महांगना नावकल फीएदना अमा लोइनबने हारिबा से महा के वारी दसु दुम यावे मदुदी नावकल फीजना होगी महा के खदांग येलगा अदुमाइना महाना लोइनब फीजा मसी यावरिबा मखै महा से सीबा नाइदबा हाइबा तारे माजे नोंमै के मरु के आम पाले बोम सेट के आमन पाले अदुमकु माजे सीदेबा सुगी सीदबने अदुदा लास्ट माइ मसाजे वारकपदगी अदुगा मा ना लोइनर प लामी में आम सीगर फाउद मा मथंदे हिंगले होय अदुदा मा ना लास्ट मा के नौकल फीजे मा ना थाना मा के फीजे कथलब मतुंदा मा से ताइबुंपान गी कनो से हाइ तारिको थवाइ जे थादोखिबने हाबिगे दुमाइना वारी दे यावे हाबिदि कयामो मगुल लेना इमाना अखोगी पोकपदा कनो तौबीबा अदुगमा फीजे मसी कयामो लूना लौनरमी कयामु थाजनरमी अदुगा कयामु मगुल लेबिगे हाबदो आई सी मतंग जि पुसनजब खक्तनिको अदुगा सिम्मा लैखरे अदुगा अखोगी नुपीगी थागी लई सातपदा सेटपा अहांबा हाबने अहांबा लाकपदा थागी लई सातपा अहांबा लाकपदा सेटकि फनेक से मसिगी कानाबसि करिनो हाइदन मयाम हंगबो यावे अदो मसिगी कानाबदि थोइना कनोबदि नत्ते अदुमकपु हाइरिबा फने असिना अदुगुंबा महाके नुमित अदुदा थोकिबा हाइबा तारेको अदुगुंबा लई सातखेबजे मसिगी यामना नुंगसिबा मोंदा करिगुंबा मा फावहनदुना अदुगुंबा निंगसिंगबा मो हेल हाइबा तारे हाइरिबा नुमित असिदा आई सिमाइ सिमाइ तौखे हाबिगे अमा लई अदुगा अखोइना नुपी ओइबि हाइबा तारगदि हाइरिबा लई सातपजे मसि ख्वाइदिगे मरु ओइबा पोसम ओइबा करिनो हाइबा मतमदा हाइरिबा लई सातपा असिना मार्क्सना अखोइगी ताइबंग पानसिदा अखोइगी मी सेमबा यारबा अदुगुंबा हाइबदि लाइमंगना बुंगमनद्रबा हाइदना हाइनरिबदुनेबा
ꯑꯗꯨꯒꯨꯝꯕ ꯃꯒꯨꯟ ꯂꯩꯔꯕ ꯑꯃ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯐꯣꯡꯗꯣꯛꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯑꯒꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯍꯥꯟꯕ ꯂꯩ ꯁꯥꯠꯂꯒꯗꯤ ꯀꯔꯤ ꯐꯣꯜ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯊꯥꯖꯅꯕꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯩꯅ ꯚꯤꯗꯤꯑꯣꯕꯨꯗꯤ ꯁꯦꯝꯈ꯭ꯔꯦ ꯃꯃꯥꯡꯗ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯂꯤꯡꯛꯇꯨꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯄꯟꯖꯔꯝꯃꯒꯦ ꯃꯗꯨꯗꯤ ꯅꯨꯄꯤꯒꯤ ꯑꯍꯥꯟꯕ ꯊꯥꯒꯤ ꯂꯩ ꯁꯥꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯔꯤꯇꯨ ꯂꯥꯛꯄ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯃꯁꯤꯒꯤ ꯂꯥꯛꯄꯁꯤꯗ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯃꯍꯩ ꯂꯩꯌꯦꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯛꯑꯒꯅ ꯀꯩ ꯑꯣꯏꯕ ꯅꯤꯡꯊꯧꯀꯥꯕꯗ ꯂꯥꯛꯑꯒ ꯀꯩ ꯑꯣꯏꯕ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯥꯖꯅꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯔꯤꯇꯨ ꯂꯥꯛꯂꯕꯗꯤ ꯃꯁꯥ ꯐꯠꯀꯟꯗꯦ ꯑꯃꯁꯨꯡ ꯂꯨꯈ꯭ꯔꯥ ꯑꯣꯏ ꯍꯥꯏꯗꯅ ꯄꯤ ꯑꯗꯨꯒ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯔꯤꯇꯨ ꯂꯥꯛꯂꯒꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯒꯟꯕꯤ ꯑꯣꯏ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯔꯤꯇꯨ ꯂꯥꯛꯂꯕꯗꯤ ꯂꯝꯆꯠ ꯐꯠꯇꯦ ꯑꯋꯥꯕ ꯐꯪꯒꯜꯂꯤ ꯍꯥꯏꯗꯅ ꯄꯤ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯔꯤꯇꯨ ꯂꯥꯛꯂꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯔꯤꯇꯨ ꯂꯥꯛꯂꯕꯗꯤ ꯃꯇꯦꯡ ꯃꯒꯨꯟ ꯆꯦꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯐꯕ ꯐꯪꯏ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯏ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯔꯤꯇꯨ ꯂꯥꯛꯂꯒꯗꯤ ꯄꯨꯟꯁꯤ ꯁꯥꯡꯏ ꯑꯃꯁꯨꯡ ꯃꯆꯥ ꯀꯧꯏ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯏ ꯃꯆꯥ ꯌꯥꯝꯗꯦ ꯍꯥꯏꯕꯅꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯔꯤꯇꯨ ꯂꯥꯛꯂꯕꯗꯤ ꯋꯥꯈꯜ ꯐꯠꯇꯕꯤ ꯆꯦꯟꯕꯤ ꯑꯣꯏ ꯃꯆꯥ ꯄꯣꯛꯇꯦ ꯑꯈꯨꯡꯕꯤ ꯑꯣꯏ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯑꯦꯕ ꯁꯤꯒꯨꯝꯕ ꯊꯥꯖꯅꯕꯤ ꯈꯔ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯣꯡꯗꯣꯛꯄ ꯑꯣꯏꯕ ꯃꯔꯝꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯁꯤꯗ ꯍꯥꯏꯔꯤꯕ ꯐꯤ ꯑꯁꯦ ꯄꯨꯔꯛꯑꯒ ꯃꯆꯥꯁꯤꯗ ꯋꯥꯔꯤꯁꯤ ꯂꯤꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯏ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯍꯥꯛꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤ ꯑꯗꯨꯅ ꯇꯨꯡꯗ ꯅꯍꯥꯛꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯤꯗ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯔꯤ ꯆꯦꯛꯁꯤꯟꯕ ꯌꯥꯏ ꯅꯍꯥꯛꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯈꯠꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯃꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤ ꯇꯥꯛꯑꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯗꯚꯥꯏꯁ ꯄꯤꯔꯝꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯄꯣꯠꯁꯛ ꯑꯁꯤ ꯁꯤꯟꯅꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯍꯥꯏꯕꯤꯔꯝꯒꯗꯕꯅꯦꯕ ꯍꯌꯦꯡ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯅꯍꯥꯛꯅꯁꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗ ꯇꯥꯛꯄꯤꯒꯗꯕꯅꯤ ꯃꯍꯥꯛꯅ ꯊꯥꯒꯤ ꯂꯩ ꯁꯥꯠꯂꯛꯄ ꯃꯇꯝꯗ ꯀꯩ ꯅꯨꯃꯤꯠꯇ ꯁꯥꯠꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯍꯧꯒꯗꯕꯅꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯈꯪꯉꯔꯣꯏꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯤꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯂꯥꯛꯈꯤꯕꯅꯤꯅ ꯑꯗꯨꯅ ꯈꯪꯍꯧꯔꯔꯣꯏꯕ ꯈꯪꯍꯧꯗ꯭ꯔꯕꯅꯤꯅ ꯅꯨꯃꯤꯠꯁꯤ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯁꯤ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯈꯪꯖꯤꯜꯍꯧꯕ ꯍꯥꯏꯁꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯆꯥꯅꯨꯄꯤꯁꯤꯗ ꯇꯥꯛꯑꯝꯒꯗꯕꯅꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯆꯥꯔꯣꯜ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯕ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯁꯤꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯈꯤꯕꯁꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯀꯌꯥ ꯑꯃꯅꯦꯕ ꯑꯈꯪꯕ ꯈꯔ ꯈꯛꯇꯅꯦꯕ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯕꯁꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯤꯗ ꯋꯥꯔꯤ ꯁꯥꯕꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯈꯪꯍꯟꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯂꯤꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯕꯤꯒꯗꯕꯅꯦꯕ ꯑꯗꯣ ꯍꯥꯏꯕꯤꯗꯕꯗꯒꯤ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏ ꯑꯩꯅ ꯄꯤꯈꯤꯕ ꯐꯣꯜꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯐꯣꯜ ꯑꯃ ꯄꯤꯔꯤꯗꯅ ꯃꯁꯤ ꯈꯔ ꯃꯈꯩ ꯆꯨꯝꯗꯅ ꯍꯥꯏꯕꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯆꯨꯝꯃꯝꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩ ꯂꯧꯋꯦ ꯃꯁꯤ ꯊꯥꯏꯅꯗꯒꯤ ꯏꯔꯒ ꯊꯝꯃꯝꯕꯅꯤ ꯃꯁꯤ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯑꯃꯅꯤ ꯏꯔꯒ ꯂꯩꯔꯛꯄ ꯄꯣꯠꯁꯦ ꯃꯊꯪ ꯁꯤꯟꯗꯣꯛꯅꯔꯒ ꯑꯗꯨꯝ ꯂꯥꯛꯑꯒ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯅꯦꯕ ꯆꯠꯅꯔꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯀꯩ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯔꯤꯇꯨ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗ ꯃꯃꯥꯅ ꯄꯣꯠꯁꯛ ꯑꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯍꯥꯏꯈꯤꯕꯗꯣ ꯑꯑꯣꯟꯄꯣꯠ ꯄꯩꯁꯥ ꯇꯧꯔꯒ ꯂꯩꯕ ꯃꯃꯜ ꯑꯇꯥꯡꯕ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯑꯅꯤ ꯆꯪꯉꯩ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯅꯤꯈꯛ ꯊꯤꯟꯕ ꯂꯥꯛꯏ ꯃꯗꯨꯗꯤ ꯃꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯄꯣꯛꯄ ꯃꯇꯝꯗ ꯁꯦꯠꯄ ꯐꯅꯦꯛ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯅ ꯊꯥꯒꯤ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯄꯗ ꯁꯦꯠꯈꯤꯕ ꯐꯅꯦꯛ ꯑꯅꯤꯁꯤ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯁꯤꯗ ꯁꯨꯃꯥꯏꯅ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯆꯠꯅꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯇꯝꯗ ꯂꯨꯍꯣꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯁꯤ ꯃꯃꯥ ꯑꯁꯤꯅ ꯄꯨꯔꯒ ꯂꯥꯛꯑꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯀꯌꯥ ꯊꯥꯖꯕ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯈꯪꯅꯗꯕ ꯀꯌꯥ ꯑꯃ ꯑꯣꯏꯕ ꯃꯔꯝꯅꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯃꯔꯨꯑꯣꯏꯅ ꯅꯨꯃꯤꯠꯇꯣ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯃꯥꯅ ꯈꯪꯍꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯃꯍꯥꯛꯀꯤ ꯍꯌꯦꯡ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯥ ꯁꯥꯠꯂꯛꯄ ꯃꯇꯝꯗ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯈꯪꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯃ ꯃꯆꯥꯅꯨꯄꯤꯗ ꯇꯝꯕꯤꯒꯗꯕꯅꯦꯕ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯁꯨꯃꯥꯏꯅ ꯊꯤꯜꯂꯛꯄꯅꯤ ꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯈꯔ ꯋꯥꯠꯄ ꯃꯈꯩꯗꯤ ꯑꯗꯨꯝ ꯈꯔ ꯆꯤꯊꯕꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯁꯤ ꯑꯩꯍꯥꯛꯅ ꯈꯔ ꯈꯪꯖꯕ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯈꯔ ꯅꯩꯅꯖꯕ ꯑꯗꯨꯒ ꯑꯍꯜ ꯈꯔ ꯇꯥꯟꯅꯖꯔꯒ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟ ꯑꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩ ꯍꯥꯏꯅꯤ
पाखुम अदु पीबोइना मयाम दा ngasi gi video si semjabani asoi baram yorsu mayam nga piu haidana haijari ngasi gi video yembiriba khwai pano pu channel sina haininga leitana thagar phungdok sari loinana somna khangbining ba habitare agi subscriber gi viewers singna khangbining ba aina diam khangbo mongtina sade adu khangbining ba haribadi mayam sum akhoi gi lining gi obi ai akhoi gi lamdam si obi ai kari gum khar khangning ba lerga so mayam dum hangbiro aina khangda ba lerga so ai akhang ai tana jage lari khar thijage adu dum mayam gi dum video semjage haidana mayam da haijari ngasi gi video yembiriba khwai marakta channel subscribe tawdriba yawi ba lerga so channel nungsi video subscribe tawbiru maidana haijari video kayama thorang tawraga dum leijari sigum kayama haibitare akoina karigum khade dum leiramba thani ge du kari marangi lermino haibadi khangdaba kayam yawe masigi matana sum video kayama sum semduna laksabani aduna ngasi video yembiriba pano video asi saida losinjari haidam yan haijari video yembiriba khwai pano channel sina haininga leitana thagar phungdok sari kanglai pai mana yai fare